ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯤꯇꯥꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯆꯤꯇꯥꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯀꯌꯥ ꯂꯥꯛꯏ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯒꯨꯞꯇꯥꯖꯤ ꯇꯦꯂꯪꯒꯥꯅꯥꯗꯒꯤ ꯑꯦꯟ ꯔꯥꯝꯆꯟꯗ꯭ꯔ ꯔꯘꯨꯔꯥꯝꯖꯤ ꯒꯨꯖꯔꯥꯠꯇꯒꯤ ꯔꯥꯖꯟꯖꯤ ꯅꯠꯇ꯭ꯔꯒ ꯗꯦꯜꯂꯤꯒꯤ ꯁꯨꯕ꯭ꯔꯇꯖꯤꯒꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯚꯥꯔꯠꯇ ꯆꯤꯇꯥ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯀꯔꯣꯔ 130 ꯍꯦꯟꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅꯩ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯆꯔꯤ ꯃꯁꯤꯅꯤ ꯚꯥꯔꯠꯀꯤ ꯃꯍꯧꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥꯟ ꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯍꯪꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯤꯇꯥ ꯑꯁꯤꯕꯨ ꯌꯦꯡꯕ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯨꯞꯁꯤꯡ ꯍꯧꯖꯤꯛ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯂꯦ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯆꯤꯇꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯃꯐꯝ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯁꯤꯟꯅꯔꯦ ꯍꯥꯏꯕ ꯃꯣꯅꯤꯇꯔ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯕ ꯇꯨꯡꯗ ꯑꯗꯣꯝꯅ ꯆꯤꯇꯥꯁꯤꯡ ꯌꯦꯡꯕ ꯐꯪꯂꯒꯅꯤ ꯃꯔꯛ ꯑꯁꯤꯗ ꯑꯗꯣꯝꯗ ꯊꯕꯛ ꯈꯔ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯃꯥꯏꯒꯣꯞꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯜꯂꯒꯅꯤ ꯃꯁꯤꯗ ꯆꯤꯇꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗු ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯇꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗු ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯃꯃꯤꯡ ꯊꯣꯟꯕ ꯑꯁꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯃꯔꯝꯗꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯆꯠꯅ ꯂꯣꯟꯆꯠꯀ ꯃꯔꯤ ꯂꯩꯅꯔꯛꯂꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯄꯣꯠꯁꯛ ꯀꯌా ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯃꯇꯥꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯗꯣꯝꯅ ꯃꯤꯑꯣꯏꯕꯅ ꯁꯥꯁꯤꯡꯗ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯗ꯭ꯌꯨꯇꯤꯁꯤꯡꯗꯁꯨ ꯔꯦꯁꯄꯦꯛ ꯐꯣꯔ ꯑꯦꯅꯤꯃꯦꯜ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯑꯗꯣꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯅꯥꯅ ꯈꯪꯒꯅꯤ ꯆꯤꯇꯥ ꯌꯦꯡꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣꯝꯅ ꯐꯪꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔ 15 ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏꯕꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯕ ꯑꯊꯣꯏꯕ ꯃꯄꯥꯔꯤ ꯗꯤꯟ ꯗꯌꯥꯜ ꯎꯄꯙ꯭ꯌꯥꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯔꯤ ꯗꯤꯟ ꯗꯌꯥꯜꯖꯤꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯔꯕ ꯅꯦꯅꯥ ꯇꯥꯗꯕ ꯆꯔꯥꯡꯅꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕꯒꯤ ꯃꯨꯛꯅꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯚꯥꯔꯠꯀꯤ ꯑꯣꯏꯖꯕ ꯑꯦꯀꯥꯇꯃꯥ ꯃꯅꯣꯗꯔꯁꯟ ꯑꯃꯁꯨꯡ ꯑꯟꯇꯣꯗꯩ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯑꯦꯀꯥꯇꯃꯥ ꯃꯅꯣꯗꯔꯁꯟ ꯑꯁꯤ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕꯒꯤ ꯃꯤꯡꯗ ꯃꯨꯛꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯗꯕ ꯄꯣꯛꯍꯟꯕ ꯀꯌꯥꯗꯒꯤ ꯅꯤꯡꯇꯝꯍꯟꯕ ꯉꯝꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯚꯥꯔꯠꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯅꯧꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁꯥꯁꯇ꯭ꯔꯗ ꯍꯥꯏꯔꯝꯃꯤ ꯑꯥꯠꯃꯥꯋꯠ ꯁꯔꯕꯨꯇꯦꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯁꯥꯃꯛꯅꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯏꯁꯥ ꯏꯁꯥꯅ ꯇꯧꯖꯕꯗꯨ ꯃꯈꯣꯏꯗꯁꯨ ꯇꯧꯒꯗꯕꯅꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕ ꯁꯃꯥꯖ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯐꯤꯂꯣꯖꯣꯐꯤꯅ ꯀꯔꯝꯅ ꯃꯥꯂꯦꯝꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯗꯤꯟ ꯗꯌꯥꯜ ꯎꯄꯙ꯭ꯌꯥꯏꯅ ꯇꯝꯕꯤꯔꯝꯃꯤ ꯇꯁꯦꯡꯅ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯒ ꯌꯦꯡꯊꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯣꯛꯍꯟꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯕꯧꯗꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯤꯡꯒꯠꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯃꯁꯛ ꯈꯪꯖꯔꯕꯇꯗ ꯅꯤꯡꯇꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯅꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯚꯤꯖꯟ ꯊꯝꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄꯒꯤ ꯈꯦꯟ ꯑꯁꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣꯏꯒꯅꯤ ꯅꯤꯡꯇꯝꯕꯒꯤ ꯑꯃ꯭ꯔꯤꯠꯀꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯟ ꯗꯌꯥꯜꯖꯤꯕꯨ ꯈꯪꯂꯤꯕ ꯃꯈꯩ ꯃꯍꯥꯛꯄꯨ ꯇꯝꯖꯔꯤꯕ ꯃꯈꯩ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯗ ꯄꯨꯠꯁꯤꯟꯕꯒꯤ ꯏꯅꯣꯠ ꯐꯪꯖꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯃꯁꯛ ꯊꯣꯛꯂꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯏꯃꯥꯒꯤ ꯑꯊꯧꯕ ꯃꯄꯥꯔꯤ ꯚꯒꯠ ꯁꯤꯡꯍꯖꯤꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯥꯟꯗꯤꯒꯔ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤ ꯁꯍꯤꯗ ꯚꯒꯠ ꯁꯤꯡꯍ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯗꯨꯅ ꯊꯣꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯥꯏꯅꯔꯛꯄꯅꯤ ꯑꯩꯍꯥꯛꯅ ꯆꯥꯟꯗꯤꯒꯔ ꯄꯟꯖꯥꯕ ꯍꯔꯤꯌꯥꯅꯥ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯞꯁꯤꯡ
ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯀꯌꯥꯗꯒꯤ ꯇꯝꯖꯗꯨꯅ ꯃꯈꯣꯏꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯚꯥꯔꯠ ꯑꯗꯨ ꯑꯣꯏꯍꯟꯁꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯗ ꯎꯠꯄ ꯁꯦꯡꯂꯕ ꯁ꯭ꯔꯥꯗꯥꯟꯖꯂꯤ ꯑꯣꯏꯒꯅꯤ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯐꯨꯔꯥ, ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯊꯣꯟꯕ ꯃꯐꯝ ꯑꯃꯁꯨꯡ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯔꯇꯚ꯭ꯌ ꯄꯊ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯃꯤꯇꯝ ꯑꯃ ꯈꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯁꯌꯤꯗ ꯚꯒꯠ ꯁꯤꯡꯒꯤ ꯃꯤꯡꯗ ꯆꯥꯟꯗꯤꯒꯔꯒꯤ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤ ꯃꯃꯤꯡ ꯊꯣꯟꯕꯁꯤꯅ ꯃꯥꯏꯀꯩ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯁꯦꯞꯇꯦꯝꯕꯔ 24ꯗ ꯑꯅꯧꯕ ꯈꯔ ꯄꯥꯡꯊꯣꯛꯅꯕ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯇꯁꯦꯡꯅ ꯁꯦꯞꯇꯦꯝꯕꯔ 24 ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯅ ꯋꯥꯍꯩ ꯑꯅꯤꯗꯪ ꯍꯥꯏꯒꯦ, ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯀꯥꯒꯅꯤ꯫ ꯋꯥꯍꯩ ꯑꯅꯤ ꯑꯗꯨꯗꯤ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯥꯔꯝꯂꯒꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯥꯏꯅꯕ ꯂꯩ, ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯈꯔ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯁꯤꯡꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯥꯌꯣꯛꯅꯕ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯕ ꯌꯥꯎꯔꯤ꯫ ꯀꯌꯥ ꯑꯃꯅ ꯋꯥ ꯉꯥꯡꯗꯨꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯝꯕꯩꯅꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ꯫ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯚꯥꯔꯠꯀꯤꯗꯤ ꯌꯥꯝꯅꯃꯛ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤꯗꯃꯛꯇ ꯑꯀꯛꯅꯕ ꯒꯦꯆꯔ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯔꯝꯗꯕ ꯑꯁꯤꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ 2015ꯗ ꯏꯟꯗꯤꯌꯟ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯔꯤꯁꯔꯆ ꯑꯦꯟড ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯂꯤꯡꯈꯠꯈꯤ꯫ ꯂꯣꯏꯁꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯍꯩ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ 1000 ꯌꯥꯎꯕ ꯗꯤꯛꯁꯅꯥꯔꯤ ꯑꯃ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯂꯛꯄꯗ ꯊꯣꯏꯗꯣꯛꯅ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19 ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯁꯤꯂꯦꯕꯁ ꯀꯌꯥ ꯑꯃꯕꯨ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯂꯣꯟꯆ ꯇꯧꯈꯤ꯫ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯃ ꯊꯝꯅꯕ ꯄꯥꯟꯗꯝꯗ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗꯁꯨ ꯑꯀꯟꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯤꯔꯤ꯫ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤꯗꯃꯛ ꯄꯨꯊꯣꯛꯄ ꯗꯤꯛꯁꯅꯥꯔꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯗꯨꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯎꯊꯣꯛꯅꯕ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯂꯣꯏꯁꯪ ꯀꯌꯥ ꯑꯃꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯟ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯁꯥ ꯃꯁꯥꯒꯤ ꯆꯦꯅꯦꯜ ꯍꯥꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀ ꯃꯔꯤ ꯂꯩꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯐꯪꯕ ꯍꯧꯔꯦ꯫ ꯍꯔꯤꯌꯥꯅꯥꯒꯤ ꯄꯨꯖꯥꯗꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯕꯤꯔꯛꯏ꯫ ꯃꯁꯥꯒꯤ ꯃꯆꯥꯒ ꯐꯥꯎꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯐꯪꯂꯝꯗꯕ ꯑꯗꯨ 2019ꯗ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯂꯥꯏꯊꯣꯛꯄꯒꯨꯝ ꯑꯣꯏꯈꯤ꯫ ꯄꯨꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯆꯥꯡꯗꯝꯅꯕꯗ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯉꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯤꯟꯀꯥꯖꯤꯒꯤ ꯆꯍꯤ 3 ꯈꯛꯇꯪ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯥ ꯇꯥꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯇꯤꯟꯀꯥꯖꯤꯅ ꯃꯆꯥꯅꯨꯄꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯣꯔꯁ ꯇꯝꯍꯜꯂꯨꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯗꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯍꯩꯇꯕ ꯃꯔꯝꯅ ꯃꯆꯥꯅꯨꯄꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯤꯟꯀꯥꯖꯤꯁꯨ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯍꯣꯠꯅꯖꯃꯟ ꯀꯌꯥ ꯑꯁꯤꯒꯤ ꯃꯍꯩ ꯀꯦꯔꯂꯥꯒꯤ ꯃꯟꯖꯨꯖꯤꯁꯨ ꯐꯪꯕ ꯉꯝꯂꯦ꯫ ꯃꯟꯖꯨꯖꯤ ꯄꯣꯛꯄꯗꯒꯤ ꯅꯥ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯟꯖꯨꯖꯤ ꯃꯁꯥꯃꯛ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯔꯝꯗ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯄꯟꯖꯕꯒꯤ ꯃꯔꯝꯗꯤ
हिरम असिगी मतंगदा मियामना हेन खंगनबगी वखलने मसिना हक्सांगनि फिबम मिमानद्रबा अैखोइगी मरुपसिंग मतेंग हेन पांगबा ngamgadoribane नुमित खरनिगी ममांगदा ब्रेल स्क्रिप्ट इबा हेमकोस की कॉपी अमा अैहांगना फंगजै हेमकोस हाइरिबासी आसामी लोंद इरिबा ख्वाइदगी लीरबा डिक्शनरी सिंगी मरक्ता अमने मसी 18 सुब शताब्दीदा इखिबने मसिबु खोमजिनबना सक्नाइरबा लोनगी नैनरो हेमचंद्र बरुवाजीने हेमकोस की ब्रेल एडिशन असी पेज लिसिंग तरा अमदी वॉल्यूम 15 हेनबगी पब्लिकेशन तौनब थौरांग लोइरबने खोंथांग असिगिदमक्तसु अैहाक यामना हराउजै लोइनना थागतपसु फोंदोकचरी ngashidi पैरा स्पोर्ट्स तसु भारतन माई पाकपगी फिराल पाइहनबा ngamlakli टूर्नामेंट कया अमा अैखोइसु उजहवी हक्चांगी फिबम मिमानद्रबा मियोइ कया असिगी मरक्ता फिटनेस कल्चरबु योखतनबसु कन्न होटनरी मसिने हक्चांगी फिबम मिमानद्रबा मियोइ कयाबु पुकनिंग थौगतपा अमदि पांगल शक्ति पीरिबने नुंसीजरबा एगी इरैबाकचासिंग नुमित खरनिगी ममांगदा सूरत की इचानुपी अनबीगा अैहाक उनखी अनबी अमदि अनबीगी योगबु उनजरुबा मिटकुप अदु यामना सिंथानिंगाई ओइना निंगसिंगनिंगाई ओइबा मिटकुप ओइखिबा मरमना मन की बात ताबिरिबा मयामदा सोइदना पाउदमजगे हाइना अैहाकना खंजखी मरुपसिंग अनबी पोकपदगी डाउन सिंड्रोमगा सागोनना हिंगलकलिबा नुपी मचा अमखकने लोइनना हार्ट की अरुबा लैना अमसु लांथेंगनरिबिने अनबी था अहुम खक्तमक सुरकपा मतमदा ओपन हार्ट सर्जरी की चैथेंगसु फंगख्रबा इचानुपीने असुक यामना अवाबा चैथेंग असि फंगलबसु अनबी अमदि महाकी इमा पाबुंग करिगुम्बा माइथीरे हाइबा वाखल मिटकुप अमता फाउखिदे निंगहन्नबा तौखिदे अनबीगी इमा पाबुंगना डाउन सिंड्रोमगा मरी लेनबा इन्फॉर्मेशन पुमनमक कुपना थिगतकी मसिगी मतुंग अनबीना अतोपदा डिपेंड तौबगी चांग हंथहन्नबा फिरेप लौखी महागना इसिंग ग्लास कमदौना पाइगदगे खोंगुप मरी कमदौना पुनगदगे कुदाम कमदौना पानगनी हाइबना चिंगबा वाफम मचा मचा कया अनबीदा तंबीबा हौखी करंबा पोट की मफम कदाइदा लेगदगे अफबा हैनबी हाइबसना करिनो हाइबसे अखांग कनबगा लोइनना अनबीदा तंबीनबा होनकी इचा इबेमा अनबीगी हैनिंगबा मतौ मागी पांगल थौनादु उबदा ममा मपा ओइरिबदुगी थौना हापकलखी मखोइना अनबीबु जोगा तमननबगी थौइनसिन पीखी लूरिबा वाफम अमदि अनबीदु मखोंगना चुमना फाउबा लेपचबा ngamdribane फिबमसिदा महाकपु योगा तमननबा थौइनसिन पीरिबने योगा की कोर्सु अहानबददी नुपी मचासिबु योगा सानबा ngamgadrane हाइना चममनबा फाउरमे अदुबु महाक ममागा लोइनना लाक्तुना तंबा हौखिबदगी हौजिक्ति योगा एक्सपर्ट ओइरे हौजिक्ति अनबी लैबाक पुंबसिगी कंपटीशन द सरुक यारी अदुगा मेडल सु लौरी योगा सिना अनबीदा अनौबा पुंसी अमा पिबिरे अनबीगी अपोकपा अपोकपिना तंबीरकपगी मतुंग इन्ना योगना अनबीगी पुंसीदा अंगकपा फंगलबा अहोंबा कया उबा फंगजरे अमदि महाकी सेल्फ कॉन्फिडेंस असी असुक्की मतिक वांगले हाइबसिने महाकी फिजिकल हेल्थ तसु अहोंबा कया लाकपदा नतना हिदाक लांगथकी थबकसु हंथरे अैहांगना पामजबदी मन की बात ताबिरिबसिंगना योगा की पाम्बैदगी अनबीना फंगलिबा कानबसिंगसी साइंटिफिक ओइबा मवोंगदा थिजिन हुमजिन बिरगा योगा की तौबा ngambasing मालेमदा मसक ताकहनजनिंगे मसिगी मतांगदा अनबीबु केस स्टडी ओइना लौखतपीबा याय असिगुम्बा रिसर्च सिना मालेम पुंबदा लेरिबा डाउन सिंड्रोम मायोकनरिबा आंगांगसिंगी मतेंग ओइबा ngamgani फिजिकल अमदि मेंटल वेलनेस की योगा हाइबसिना ख्वाइदगी कानबा अमा ओइहल्ली हाइबसि मालेम पुंबना यानरबा वाफम अमा ओइरे मरुओइना डायबिटीज अमदि ब्लड प्रेशर गा मरी लेनबसिंगदि योगना कानबा मयाम अमा पीबा ngamle योगा की असिगुम्बा मतिक मंगाल असिबु खंगबीदुना जून 18 बु UNO ना मालेम पुंबगी योगा की नुमित ओइना पांगथोकनी हाइना लेपनखिबने हौजिक UNO ना भारतना होनजरिबा अमसु सखंगबीरे इकाई खुमनबीरे 2013 हौकिबा इंडिया हाइपरटेंशन कंट्रोल इनिशिएटिव हाइबसिगी मखादा
ब्लड प्रेशर की अवाबग मायोक्नरिबा मियोई लाख कयाबु सरकारी सेवा केंद्र सिंगदा लायेंगली हाइरिबा इनिशिएटिव सिना मालेमगी ओइबा लुप कयागे मित्येंग सिंगसिलिबसी ममांगदा अमुक्ता थेंगनखिद्रिबा मवोंगने लायेंगलिबा सिंगसिगी मनुंगदा तंखाई अमदी ब्लड प्रेशर कंट्रोल तौरे हाइबसी अइखोई पुमनमकी पुंगनिंग थौगनिंगाई ओइबा वाफमने माइकेई सोमदा थवाई हक्चांग यावना होटनरिबा पुमनमकी मफमदा याइफा पाउजेल पिजरी मरुपसिंग मियोइबगी पुनसिगी चौकट खोंगचतसिदा लेप्तना इसिंग मरी लेनरगले इपाक इरेल गबु ओइरो तुरेल पुखरी गबु ओइरो भारत की लाइबक फबदी चौराकना किलोमीटर लिसिंग तरेट चमंगादगी हेन सांगबा कोस्ट लाइन न मरम ओइदुना अइखोइदी इपाक इरेल ग ततना थानब लेत्रबा मरी लेनरी असिगुमलब तोरबान गी ngमखैसी स्टेट कया इथत कया फाउदुना समनहल्ले भारत की तोंगान तोंगान कांगलुप सिंह अमदी मखल मथेल न थल्लबा नाटपु मपुंग मरे फाहले मसीदसु नतना तोरबान नग्न तारिब लम सिंह सिगी अचा अथक सिंह सिना मियामगी पुकनिंगसु चिंगसिनिंगाई ओइरे नुंगाइरब वाफम सिंह सिगी मरकता अवाब ओइरिब वाफम अमदी असिगुम तोरबान गी लम सिंह सिदा इसिंग नुंगसित की खलग मरी लेनना सिंगनब कयासु मायोकनरी क्लाइमेट चेंज मेरिन इकोसिस्टम गिदमक्ता खुदोंग थिनिंगाई ओइरिंगै चेरक्सिदा तोरबान द संदोरकलिबा अमोटप सिंगसिना अवाब अमा ओहेलरी असिगुम सिंगनब सिंग असि अइखोइ चेक्सिन्ना अमदी लेप्तना मायोकननबा होनबा हाइबसि अइखोइगी इथौदांगने मतांगसिदा अयहाकना लाइबाक्सिगी तोरबान सिंगदा कोस्टल क्लीनिंग स्वच्छ सागर सुरक्षित सागर हाइना होनरिबसिगी मरमदा वाफम खर थमजनिंगे जुलाई मंगादगी हौखिबा अभियानसी हौखिबा सेप्टेम्बर 13 विश्वकर्मा जयंती नुमित्ता लोइसिनखि नुमित्सी कोस्टल क्लीन अप डे सु ओइखि आजादी का अमृत महोत्सव ता हौखिबा थौरांगसी नुमित 64 फाउब चथखि मसिदा मियामना मपुंग फाना सरुक याखि था अनि मखाई चुपना सेंगदोकपा लुनानबगी थौरम कया उब फंखि गोवादा यामना सांगलबा ह्यूमन चेन अमा सेमखि काकी नारा हाइबा मफमदुदा गणपति विसर्जन तौबा मतमदा मियामना प्लास्टिक न थोगनबा अमांगबसिंगी मरमदा खंगनखि एनएसएस की नहा ओइरिबा मरुप चौराकना लिसिंग मंगा मुकना प्लास्टिक टन 30 हेन खोमजिनखि ओडिशादा नुमित हुमनिगी मनुंगदा महिरोइ लिसिंग 10 हेनबना मखोइ मखोइगी इमुंग मनुंग अमदे अनकपदा लेरिबा मियामदा स्वच्छ सागर और सुरक्षित सागर गिदमक्ता थौइनसिन पीगने हाइना वासखि असिगुम्बा अभियान सिदा सरुक याबिरिबा पुमनमक्की मफमदा अयहाकना याइफा पाउजेल पिजरी मियामना खनबा फमनाइबसिंग थोइदोकना सहरगी मेयर सिंह अमदी खुंगंगी सरपंच सिंगदा वारी सानजबदा अयहाकना लू नानबा होनरिबा लोकल कम्युनिटीज अमदी लोकल ऑर्गेनाइजेशन सिंगबुसु यावहनसी यामना इनोवेटिव ओइबा मवोंगदा पांगथोक्सी हौखिबा चही 9 लोमदगी लू नानबगी थबक असिदा बेंगलोरदगी टीम अमा यूथ फॉर परिवर्तन हाइबसिना थबक थौरम कया पाइखलगले मखोइगी पांदमदी यामना सेंगना हाइरबदा स्टॉप कंप्लेनिंग स्टार्ट एक्टिंग हाइबसिने टीम मसिना हौजिक फावबदा सहर असिदा मफम 460 हेनबसु लू नालहंदुना फजहनखरे मफम खुदिंगदा यूथ फॉर परिवर्तन की खोंजंग असिदा मफमदुगी मियोइ चामदगिना 150 फावब सरुक याहनखि नोंमाइजिंग खुदिंगी अयुक अंगनबदगी हौरगा नुमित युंगबा फावब पांगथोई थौरम असिदा अमोटप सेंगदोकपदा नतना फकलांगदा लाई येकपा अमदी आर्टिस्टिक स्क्रेचेस न चिंगबा थबक कयासु पांगथोई मफम कयादा अफावब मियोइ कयागे स्केच अमदी मखोइगी पाउताक कयासु उब फंगने बेंगलोर की यूथ फॉर परिवर्तन की होनरिबसिंग असिगी मथंगदा मयामदा मेरुट की कबर से जुगार खोंजंग की मतंगदा मयामदा हाइजगे मसिगी खोंजंग असिना अकोइबगी फिबमबु ngak senbaga loina loinana सहर असिबु फजहन्नबगी थौदांगसु लौरी खोंजंग असिदा थोइदोकपा वाफम अमना योटेक थांगटेक प्लास्टिक वेस्ट अमनब तयार अमदे ड्रमन चिंगबा कानद्रब पोलम सिंग असि सिजनदुना सहर सिंग असि फजहले सेल चंगहंदना पब्लिक प्लेस पु फजहनबा हाइबसि खोंजंग असिगी अचौब पांडम अमने खोंजंग असिदा सरुक यारिबा मियोइ सिंगबु थमुइ सेंगना थागतजरी अइगी नुंगसिजरबे इरैबाकचा सिंग हौजिक असि
Laibak asigi maikei marimakta harau kumaigi ithak ipom hauri. Hayeng asi Navaratrigi ahanba numitni. Numit asida Devigi ahanba saktam Ima Sail Putribu puja taujagani. Masidagi hauraga numit mapanni asi niyam pukning chetpa amadi chara henduna pangthokani. Adudagi Vijayadashmigi kumai laklagani. Haibadi maikei amaromda yenglurabadi aikhoigi kumai phiyongsingda thajaba amadi isorga naknaba haibasigi nungi oiba paujel ama piri. Discipline amadi pukning chetpana pandamdu phangba ngammi loinana masigi matungda mai pakpagi kumhaine. Masi punsigi pandambu phangnabagi lambine. Daseragi matungda Dhanteras amasung Diwaligi kumaisu lakadoribane. Marupsing haukiba chahisingdagi aikhoigi kumaising asiga loinana laibak asina anauba warep amasu loinare. Warep tudi mayamna khangbiribadune. Vocal for local. Aikhoina kumaising harau nungaibada iramdamgi khuthaibasing sinaibasing amadi lalonbasingbu yauhale. Lakadoriba October 2 Bapugi mapok kumon asidasu khongjang asibu amuk hanna khumang chausil hannabagi warep laubatai. Khadi handloom handicraft na chingbagi pothok singa loinana aikhoigi iramdamgi pothok soidana leibiyo. Loinana kumai singasi miyamna hena saruk yaraba matamdata nungaibasu hengani. Kumai singasigi matamda piba khudol pottu asigumba makhalgi pothok oihanbiyo. Matang asida khongjang asi yamna maru oibagi maramdi ningtambagi Amrit Mahotsav matamsida iromdom lepchaba Bharatki pandamdu puduna chatsi. Ningtambabu pamjabasingi mafamda asengba Shraddhanjali oigani. Maramasina aihangna mayamda haijari handakti khadi handloom natraga handicraft leiba matamda record thugaisi. Packing amadi packaging gidamak polythene bag yamna sizinari. Lunanbagi kumhai maraksida polythene asi yamna phattaba amotpa amane. Maramsina aikhoina mafam asida sajaba non plastic bag sizinabiyo. Aikhoigi limongi langi lapu makudagi saba thainadagi sizinaraklaba khau kaya amuk sizinaba horagle. Kumhai singsigi matamda aikhoina makhoibu sizinaba hengathanba haibasina lunanbata natana akoibagi phibambusu fagathalle. Aigi nungsijarabai reibakchasing Shastra singda hairi parahit sarim dharam naihing bhai. Haibadi atopagi kananaba tauba atopagi seba tauba mateng pangba asiga manaba dharma amata leite. Haukiba numit kharani asida miyamgi seba taubagi matang kaya uba phangle. Mayamna kanagumba TB na naraba miyoi amabu pambiduna machi oiba chinjak pijabagi saktam uba phangbiramgani. Tasengnamak masi free TB mission gi saruk amane. Masi miyamna saruk yabadagi oiribane ithau masak khangbagi wakhalone. Matam chana afaba chinjak chaba matam chana hidak chaba asina TB bu layengba mateng pangi. Miyamna saruk yaba asina pangal oiraga English singani kunmanga dadi Bharat asi soidana TB leitaba leibak ama oiragani. Marup sing Union Territory Dadra Nagar Haveli amasung Daman Diudagi masigi khudam ama uba phangbada aihaki thamoisi haifam khangdana nungaikre. Mafam asigi Adivasigi lamdamda leibi Jinu Rawatiyajina ibirei. Aspirational Village ki kuthangda Medical College gi mahirui singna khungang yangkhaibu yokchere. Masida Jinu jigi khungang su yaure. Medical gi mahirui singasina laina kayadagi kannanabagi damak khungang gi miyambo awareness pi. Anaba singi mateng pangi loinana sarkar gi scheme singi matangda khanghalle. Mi gi mateng pangbagi wakalon asina khungang singda leiriba punsi singda anauba nungaiba ama purakle. Masigi damakta ayakna Medical College singi mahirui singbo thagatpa phongdokjari. Marup sing Man ki Baata anauba hiram singi maramda khana nainaduna lakle. Aikhoina thainagi aruba hiram singi maramda kayarak hanna khana nainakre. Khana bagi tanja kayasu fangle. Haukiba thada Man ki Baata aina lisingani kulumdoibu International Millet Year gi maramda haiki. Hairiba hiram asibu miyamna yamna langtakna nangairi. Aina masigi matangda yamlaba chithi fangi. Masida miyamna millet asibu
नुमित खुदिंगी चारिबा चिंजाकता करमना यावहनगदगे हाइना हंगले मसी यामना चावबा अवोनबा खुदमने मी खरना थाइनदगी हौना चटनरकपा मिलेटना सेंबा चाननबा चिंजाककी मरमदा हाइबिरए मसीसु यामना चावबा अवोनबा अमने मसी उजरुबा मतुंगदा मसी ई-बुक अमा सेंबा याय हाइना खल्ले पुमनमकना मिलेटना सेमलबा मथेल अमदि थेंगनरकपसिंग शेयर तौबा याय इंटरनेशनल मिलेट ईयर हौद्रिंगैगी ममांगदा मिलेटपु पब्लिक एनसाइक्लोपीडिया अमा थौरांग तौरगा मसीबु माइगोव पोर्टलदा पब्लिश तौबा याय मरुपसिंग मन की बातता नेशनल गेम्स की मतंगदसु वाफम खरा हाइबा पामे सेप्टेंबर 15 गुजराता नेशनल गेम्स हौगदौरी मसी यामना मरुओइबा अमने नेशनल गेम्स असी चही कयागी मतुंगदा लाकपने मालेमगी लाइना लाइचत कोविड नमरम ओइरगा यैथोक्तुना लाकपने हाइरिबा गेम्स असिदा सरुक यागदबा सानरोइसिंगबु हन्ना हन्ना याइपा पाउजेल पिजरी सानरोइसिंगदा थौना हापनबगिदमक्ता अयहाक मखोइगी मरक्ता लेगने मयाम पुमनमक नेशनल गेम्स फॉलो तौबियु लोइनना सानरोइसिंगबु थौना हापकटपियु ngasiगidi अयहाक मयाम पुमनमक्तगी काइनया थंगनिजरी मथंगी थादा अनौ अनौबा हिरम सिंग लोइनना अमुक उनरसी पुमनमकपु थागतजरी खुरुमजरी।